Burma-dadi Kuki makai bom na landarakpada jungle da tumme haina social media singda thaganarakle. Kuki terrorist singna sahi taranipan makhagi angang singbo lan gi khuchuklai paihanduna lan na lamjingle haina circulate tonarakle. More da maitai mayek syllabus ki matangda STC na thamlakiba wafam CM na yaning da phongdokre. Manipur state ki oina recognize tawraba maitai mayek mahiloi sang singda tamba horaklaba matung thoklebe irang asigi manungsana more da base toba Hill Tribal Council na maitai mayek tamba gi matang da phongdokiba wafam sing Chief Minister Nongthomna Birena yaning da phongdokre. Chief Minister na haikibada Manipur state asi lengak na chalaibani kanagoba organization amana chalaiba nate Manipur da organization kya leidi hairaduna Hill Tribal Council amadi atai kaya lengak na thausaningai oide lengak na sakhanglaba organization adubudi lengak na lumna lawi state asi lengak na chalaibani kanagoba lanai mioi kharana chalaiba nate haina Chief Minister N Birena phongdoke korkom na India gi Republic Day boycott tawgre January 13 Indiana Republic Day ni haiduna pangthokadoriba thoramasi Manipur dadi loisan makok British ki lengak lundagi semjin sajilaga hena tamthiraba sayal oina makha dumak samtha hoba colonialist Republic Day thoramni haina lawi Manipur gi miyambo mikha polhanduna irebak thugainaba sarok siliba India gi thoramsida sarok yafam thokte haina aina thengkraba korkongi publicity committee na thadorokpa cherolamna phongdorokle Kuki singjanglaktanaba IM na directive pikre Manipur gi ngaukai paring kamjong amasung Technopol district ta lokai na Myanmar dagi Kuki gi mioi kyak maroina KNB gi mioi singsanglakpa thingnaba NSCN IM na Kuki singda directive piduna khangankre directive asina hairibadi haukiba sahi 2024 gi joint meeting pangthokiba duda Naga region da Kuki tribe union ga Eastern Kuki chief association ga kholsing asida lairiba mioi sing census tawnaba khanganba laikre IM na piriba directive asi thugaiba Kuki group singi matakta action logane haina thajaba yaba pawa mana haire bom thanamle ngarang numidang singjamai PS na konba kwa kethel makha thuksom laikai da leiba Dr. Laisam Susindrage yumda sakhangdaba singna bom ama thamjilam le haire police tagi phangba paw magi matongina ngarang numidang pung 3:35 rom tabada Dr. Sachindrage yumgi sangphamda 33 high explosive hand grenade ama bag amada hapaga thamlambani bom thamlambagi paw adu hek phangbaga singjamai police station gi team ama mafam adu da changsenduna bom adu lokthoklaga pukre haide bom adu kanana kari marong gi tamak thamlamlibano haiba chapcha na khangba ngamdre haide